Ma'am, ꯍꯧꯖꯤꯛ hair cut ꯇꯧꯕ ꯂꯥꯛꯏꯌꯦꯕꯀꯣ ꯑꯩꯒ ꯁꯨꯕꯅꯥꯒ ꯑꯩꯈꯣꯏ ꯑꯅꯤꯃꯛꯁꯨ ꯀꯠꯇꯤꯡ ꯇꯧꯗꯣꯏꯅꯤ ꯑꯅꯧꯕ ꯂꯨꯛ ꯑꯃ ꯎꯕ ꯐꯪꯒꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯂꯣꯟꯗꯣ ꯌꯧꯔꯦꯕꯀꯣ ꯑꯗꯣ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯕꯨ ꯃꯣꯏ ꯍꯧꯖꯤꯛꯁꯦ ꯏꯂꯦꯛꯇ꯭ꯔꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯂꯩꯔꯝꯃꯦꯕꯀꯣ ꯏꯂꯦꯛꯇ꯭ꯔꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯅꯤꯅ ꯃꯣꯏꯅ ꯁꯝꯁꯦ ꯁꯝ ꯀꯛꯇꯣꯏꯁꯦ ꯀꯔꯦꯟ ꯂꯩꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯀꯣ ꯂꯥꯏꯠꯁꯦ ꯂꯩꯇ꯭ꯔꯕ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯌꯥꯝ ꯊꯦꯡꯉꯅꯤ ꯅꯣꯏ ꯍꯌꯦꯡ ꯁꯨꯝ ꯂꯥꯛꯑꯣꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯄ꯭ꯂꯥꯅꯤꯡ ꯇꯧꯔ ꯂꯥꯛꯄꯅꯤ ꯀꯩꯅꯣ ꯇꯧꯔꯦ ꯔꯤꯀ꯭ꯋꯦꯁט ꯇꯧꯔꯦ ꯈꯔ ꯁꯨꯝ ꯀꯛꯄꯤꯔꯣ ꯑꯩꯈꯣꯏ ꯉꯥꯏꯋꯔꯁꯨ ꯁꯨꯝ ꯉꯥꯏꯖꯔꯒꯦ ꯍꯥꯏꯗꯤ ꯂꯥꯏꯠ ꯂꯥꯛꯄ ꯐꯥꯎꯕ ꯍꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯒ ꯌꯥꯅꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯄꯣꯏꯟꯃꯦꯟꯁꯦ ꯄꯨꯡ 12ꯒꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯄꯨꯡ 12:30ꯗꯒꯤ ꯂꯥꯛꯑꯦ ꯂꯥꯛꯑꯒ ꯍꯥꯏꯕꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯀꯩꯀꯩꯁꯦ ꯐꯖꯅ ꯆꯥꯔꯛꯇ꯭ꯔꯦꯕ ꯑꯗꯨꯅ ꯁꯨꯝ ꯑꯩꯈꯣꯏ ꯐꯝꯅ ꯁꯨꯝ ꯉꯥꯏ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯃꯅꯥꯛꯇ ꯀꯦꯟꯇꯤꯟ ꯂꯩꯌꯦꯕꯀோ ꯀꯦꯟꯇꯤꯟꯗꯒꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯒ ꯁꯣꯕꯅꯥꯒ ꯗꯣꯁꯥ ꯃꯁꯥꯂꯥ ꯗꯣꯁꯥꯒ ꯑꯗꯩ ꯕꯔꯥꯒ ꯑꯗꯨ ꯂꯧꯔꯒ ꯑꯩꯈꯣꯏ ꯁꯨꯝ ꯈꯔ ꯆꯥꯔꯒ ꯁꯨꯝ ꯉꯥꯏꯔꯦ ꯑꯗꯨꯒ ꯒ꯭ꯔꯣꯁꯔꯤꯗꯁꯨ ꯆꯪꯉꯒ ꯁꯨꯝ ꯆꯤꯞꯁ ꯑꯃ ꯁꯨꯝ ꯈꯔ ꯁꯨꯝ ꯂꯩꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯇꯝ ꯂꯦꯜꯂꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯊꯪ ꯁꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ Finally mayam samse kakna loire asiniegi final look ado tasengna haragadi mayam aise ko sam ten base kaya pamdeba ko sam sang base yamna pamjei ado ke tawne mayam akhoi se ko mapanda habadi mafam amada sum leitabanina amadamu change tawbanina ising je sum change tawbanina ko akhoi gi chana dabado oyeba ko sam kai ka am keli aduna sam se yamna fajade dana ko sangna ꯇꯥꯔꯒꯗꯤ ꯀꯦꯌꯔ ꯇꯧꯕꯗꯁꯨ ꯋꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯁꯝꯁꯦ ꯀꯛꯊꯠꯂꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯃꯇꯦꯛ ꯈꯛꯇꯪꯇꯅꯤ ꯌꯥꯕꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯅꯤꯡꯗꯅ ꯁꯨꯝ ꯃꯇꯦꯛ ꯈꯔ ꯅꯝꯖꯕꯅꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯅꯝꯕ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯗꯕꯅꯤꯅꯀꯣ ꯍꯧꯖꯤꯛꯅ ꯅꯨꯡꯊꯤꯟꯅꯤ ꯄꯔꯗꯥ ꯁꯒꯥꯏꯕ ꯈꯔꯒ ꯕꯂꯥ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯄꯔꯗꯥ ꯁꯒꯥꯏꯕ ꯈꯔꯒ nang pada jaga haubra bla hawe sarone charaki tangwal chaisalo singju dikhara thum chamna phaba singju yandi ma ka male
रेबिका अभी गार्डन बना रही है। गार्डन बना रही हूँ। बहुत अच्छी तरह, देखो साफ सफाई के साथ। हाँ, साफ सफाई के साथ गार्डन बना रही हूँ। गार्डन बनने के बाद मैं वीडियो करूँगी। हाँ, वीडियो दिखाना। हाँ। अच्छे से दिखाऊंगी मैंने क्या क्या लगाया, ये दिखा दूँगी। हाँ, वो कड़ी पत्ता है, इधर जूम करके दिखाती हूँ थोड़ा। हाँ, कड़ी पत्ता और ये नींबू का पेड़, और ये नींबू का पेड़ ही है शायद ये। बस